Bem bem tapna muksang lai khangning na mahak ado kanano khangba yagadra Daniel na kidorni khangnaga Bem bem nungai tani yeng lai aduga tanik tani Duda Nungshi Oigi nungshi Bem bem ngak na Kay Nungshi haidi Ingungok jabi Ipangpang jabi Aigi tamoibu matam chupada inthok viravi Oigi nungshi Atudi Dagan bagidama Daniel ngak na Mani Mahakidama Nagna khangba mira Khangi School taminari Ha Asing mani Adadada Aikhoini sumdinase yagadra Tanjaduda Rita galembiga thoklami machasingbu chaksarasa haina kauklami Asumna chaba thakpa loraga wari watai ngak sanarba matung makhoi sankhre nongma Rita lake harai Asumna makhoi hanakre Mathangi numitni ayukna nahugatuna imungi thabak torami Mama ibem hagotringai mana punamak loisilami phanek ka selaga loire amuk toiba phanek tu setpabu mandre yasinba mali Mama ibem malembi tumba hogalaktuna hakamga wawa chalaga thokcharakpani adubu mamit khangsinsinga mamit tikatana laukthora kaino aibusibu kaino tawsina manglusibo sumai tawnabro Makut yatuna makut oigi kunam dasi Ayo Mangdina tine Mami tu makut kutum tasin na duna noy Bem bem na nokmi Mama kaino nangbu Aigi itcha bem bem duro Mani kaino mama Ay nagina chanupi dune Kaino nang natarumisida Ay su may tinupi ni kaino mama Aduna ngasidagi nupi amana tawpum thokpa aisu pumnamak tambiyo Lembi nukmi machabu yengjay Mama se phanik sanamta siloba se Lembi machagi phanik khuche tuda nokning bana lore adubu manok jade takna changakuna machagi phanik tu setpi Mama ai jamda lolukhige asi haram laga chenki Aima, tuni ne, takna chalune nang bo. Bem bem, kitchen na sangagtuna, chalo na batawri. Ngahaki matung, iru may tabaloraga, lembi changa ami, machanupi na punsigi ahan boy na lon bachado, taklagay khanduna. Dining chair do da pami, bem bem, mamaga maga gichado puturagtuna, kap ama mamadapi, ama na manang paire. Lembi nokmi chadu yaw mamachingi adubu khangaude kamthorakwa Bem bem pakatna Mama kaidorage Lembi na Nangi sasi kaiki happy Mama chini hapkre aduda suwangang dabaduda aina sum khalaga moru asubalebeda adu hapane Lembi kuku kamlaga Loire dana Khambra ina Nangamako Jaksu aina thongdini takpiyu ko mama Lembi morok sabana kaino matawre ising dulamduna lauraga thae Nangsu nangna lonjaba chado maho amutang tangudana Aidi thaaroi Ngangdinabu morok asuba thae ne Kai thao haino airo Ayengdagi phajana lon thageba Asumna mama ibi malembina machanupibu chalonba chakthongba maitei nupi amana tawgataba thabak phumba takpi tambirami Bembengi punsida ahomba kayama uba phangi Daniel ga bembemga ichamsamna tinaba horai Nongma mana lakan khiba pumba ngakpiyu haijage khanduna Daniel amadi bembem laami Nungsi hoida changduna hangi Yamsibu mi leibro
ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯊꯕꯥ ꯇꯥꯔꯗꯨꯅ ꯇꯣꯔꯛꯏ ꯕꯦꯝꯕꯦꯝ ꯎꯕꯗ ꯀꯅꯥ ꯃꯃꯥ ꯑꯩ ꯅꯨꯡꯁꯤꯒꯤ ꯃꯔꯨꯞꯅꯤ ꯃꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯑꯩꯃ ꯏꯆꯥꯒꯤ ꯃꯔꯨꯞ ꯑꯣꯏꯔꯦ ꯑꯩ ꯃꯃꯥ ꯑꯗꯨ ꯅꯪꯒꯤ ꯃꯔꯨꯞꯇꯤ ꯌꯨꯝꯗ ꯂꯩꯇꯦꯅꯦ ꯃꯃꯥ ꯀꯧꯕꯤꯔꯛꯀꯦꯀꯣ ꯗꯥꯏꯅꯦꯜꯅ ꯀꯩꯗꯧꯗ ꯆꯠꯄꯤꯈꯤꯕꯒꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯊꯣꯡꯒꯥꯜ 3 ꯆꯠꯂꯒ ꯂꯩꯔꯦ ꯃꯕꯨꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯤ ꯗꯥꯏꯅꯦꯜ ꯆꯤꯡꯅꯖꯩ ꯑꯗꯨꯕꯨ ꯇꯞꯅ ꯃꯃꯥ ꯑꯩꯈꯣꯏꯗ ꯌꯨꯝꯗ ꯇꯥꯛꯄꯤꯔꯣ ꯑꯩꯈꯣꯏꯗꯨꯝ ꯆꯠꯆꯔꯨꯔꯒꯦ ꯌꯥꯔꯗ꯭ꯔꯥꯅꯦ ꯕꯦꯝꯕꯦꯝꯅ ꯑꯃꯨꯛ ꯑꯗꯨꯅ ꯐꯔꯅꯤ ꯃꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯃꯥꯒ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯅꯣꯡꯊꯥꯡꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯏꯆꯥꯈꯣꯏꯕꯨ ꯀꯩ ꯂꯝꯗꯒꯤꯅꯣ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯦ ꯃꯃꯥ ꯏꯕꯨꯡꯉꯣꯅ ꯀꯅꯥ ꯃꯃꯥ ꯑꯩꯅ ꯃꯕꯨꯡ ꯑꯣ ꯃꯃꯥ ꯑꯩꯈꯣꯏ ꯁꯨꯝ ꯆꯪꯖꯈ꯭ꯔꯒꯦ ꯊꯥꯕ ꯀꯔꯤꯁꯨ ꯈꯟꯗ ꯍꯣꯏ ꯍꯣꯏ ꯆꯪꯉꯨꯔꯣ ꯆꯪꯉꯨꯔꯣ ꯊꯥꯕ ꯃꯈꯣꯏꯕꯨ ꯊꯝꯕꯤꯔꯝꯂꯒ ꯆꯪꯈꯤ ꯕꯦꯝꯕꯦꯝꯒ ꯗꯥꯏꯅꯦꯜꯒ ꯆꯪꯉꯛꯏ ꯒꯦꯠꯇꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯞꯅ ꯆꯪꯂꯛꯏ ꯑꯅꯤꯗꯨ ꯑꯩꯒꯤ ꯅꯨꯡꯁꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯕꯅꯦꯕ ꯁꯦ ꯑꯩ ꯆꯠꯀꯦ ꯍꯥꯏꯕ ꯊꯥꯗꯣ ꯍꯥꯏꯕ ꯃꯥꯅ ꯑꯩ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯔꯝꯃꯅꯤ ꯍꯥꯏꯕ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯇꯅ ꯊꯥꯡꯒꯥꯟꯕ ꯁꯦ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯅꯦ ꯅꯣꯡꯊꯥꯡ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯗꯤ ꯀꯞꯄ ꯍꯩꯇꯦ ꯈꯪꯕ꯭ꯔꯥ ꯃꯥꯗꯤ ꯑꯗꯨꯝ ꯅꯣꯛꯄꯅꯦ ꯃꯉꯥꯎ ꯌꯥꯝ ꯊꯤꯕꯅꯦ ꯈꯪꯕ꯭ꯔꯣ ꯅꯪꯅ ꯈꯪꯁꯨ ꯈꯪꯗꯅ ꯅꯨꯡꯁꯤ ꯈꯥꯡꯕ ꯉꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯅꯣꯡꯊꯥꯡ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯣ ꯑꯩ ꯎꯔꯒ ꯅꯨꯡꯁꯤ ꯋꯥꯒ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯅꯪꯅ ꯀꯞꯄ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯁꯨ ꯀꯞꯂꯝꯒꯗ꯭ꯔꯥ ꯃꯥ ꯀꯅꯥꯅ ꯊꯦꯝꯃꯝꯒꯅꯤ ꯅꯨꯡꯁꯤ ꯅꯣꯡꯊꯥꯡꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯒ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯅꯦ ꯑꯩ ꯅꯨꯡꯁꯤꯅꯦ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯁꯨꯝ ꯂꯩꯒꯅꯨꯕ ꯅꯣꯡꯊꯥꯡ ꯁꯥꯎꯅ ꯅꯠꯇꯦ ꯅꯨꯡꯁꯤ ꯅꯣꯡꯊꯥꯡꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯖꯩ ꯊꯥꯗꯣꯛ ꯍꯥꯏꯕ ꯃꯤ ꯅꯨꯡꯁꯤꯅ ꯎꯔꯒ ꯁꯥꯎꯅꯤ ꯍꯥꯏꯕ ꯊꯥꯗꯣꯛꯑꯣꯏ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯅꯪꯅ ꯀꯞꯇ ꯀꯞꯄꯤꯁꯦ ꯀꯩꯒꯤꯅꯣꯕ ꯁꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣꯕ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗꯕꯒꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯅꯣꯛꯏ ꯅꯣꯡꯊꯥꯡꯁꯨ ꯅꯣꯛꯃꯤ ꯏꯀꯥꯏꯗ ꯃꯥꯜꯂꯤ ꯏꯀꯥꯏꯗꯦꯅ ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯊꯥꯗꯣꯛꯏ ꯅꯣꯡꯊꯥꯡ ꯐꯠ ꯆꯠꯈꯤꯒꯦ ꯇꯧꯏ ꯅꯨꯡꯁꯤꯅ ꯐꯨꯔꯤꯠꯇ ꯌꯥꯜꯂꯤ ꯀꯥꯏꯗꯅꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯦ ꯌꯥꯔꯣꯏ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯣꯡꯊꯥꯡ ꯃꯆꯤꯟꯒ ꯇꯨꯝꯊꯣꯛꯂꯒ ꯐꯃꯨꯡꯗ ꯐꯝꯈꯤ ꯅꯨꯡꯁꯤ ꯅꯣꯡꯃꯤ ꯆꯪꯉꯛꯇꯨꯅ ꯑꯗꯨꯃꯥꯏꯅ ꯃꯔꯝ ꯎꯗꯅ ꯄꯨꯛꯐꯠꯇ ꯍꯤꯡꯆꯥꯕꯤ ꯀꯣꯠꯆꯥꯕꯤ ꯃꯤ ꯐꯠꯇ ꯃꯤꯑꯣꯠꯄꯤ ꯅꯨꯡꯁꯤ ꯅꯣꯛꯃꯤ ꯂꯩ ꯃꯤꯅ ꯋꯥꯔꯒ ꯃꯥꯅ ꯅꯣꯛꯏꯅꯦ ꯅꯨꯡꯁꯤ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯀꯞꯅꯩ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ ꯅꯣꯡꯊꯥꯡ ꯇꯞꯅ ꯅꯨꯄꯤ ꯅꯨꯡꯁꯤ ꯇꯞꯅ ꯌꯦꯡꯂꯛꯏ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯍꯪꯉꯨ ꯍꯥꯏꯅ ꯂꯥꯛꯇꯨꯅ ꯃꯁꯝ ꯍꯥꯞꯄꯤꯔꯤ ꯑꯩꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯊꯣꯡꯖꯤꯜꯗꯒꯤ ꯉꯁꯥꯏꯗꯒꯤ ꯇꯥꯔꯝꯕ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅꯩ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯅꯩ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯄ ꯋꯥꯗꯨ ꯍꯥꯏꯕ ꯉꯝꯗ ꯇꯞꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯏ ꯑꯅꯤꯃꯛ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯃꯨꯛ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯗꯣ ꯌꯥꯝ ꯀꯞꯈꯤ ꯑꯩꯅ ꯎꯅ ꯇꯨꯃꯤꯟ ꯂꯩꯕ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯗꯤꯌꯦ ꯁꯨꯞꯅꯇꯪꯒꯤ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯂꯦꯗꯅ
ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯤꯀꯨꯞꯁꯤꯅ ꯑꯩꯅ ꯀꯌꯥ ꯍꯔꯥꯎꯖꯈꯤꯕ ꯑꯗꯨꯕꯨ ꯇꯥꯡꯉꯥꯟꯕꯗꯤ ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯗ꯭ꯔꯦ ꯅꯣꯡꯊꯥꯡ ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯀꯔꯤꯁꯨ ꯈꯪꯗ ꯃꯥꯒꯤ ꯊꯣꯛꯄ ꯁꯪꯁꯥꯔ ꯑꯃꯗ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯂꯩ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯋꯥꯗꯕ ꯅꯠꯇꯦ ꯅꯨꯡꯁꯤꯒꯤ ꯃꯐꯝꯗ ꯃꯥꯅ ꯋꯥꯕ ꯃꯥꯅ ꯀꯞꯄ ꯈꯪꯈꯤꯗ꯭ꯔꯦ ꯎꯈꯤꯗ꯭ꯔꯦ ꯃꯊꯟꯇ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔꯗ ꯂꯩꯔꯤ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯪꯒꯥꯏꯕ ꯍꯧꯔꯛꯏ ꯅꯨꯡꯁꯤ ꯉꯛꯅ ꯊꯥꯡꯉꯥꯟꯕ ꯅꯣꯡꯊꯥꯡ ꯑꯗꯨꯒ ꯇꯥꯗ ꯑꯗꯨꯃꯛ ꯂꯪꯒꯥꯏꯕ ꯂꯦꯞꯇꯦ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯐꯥꯔꯒ ꯊꯥꯡꯉꯥꯟꯕ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯁꯦ ꯇꯧꯅꯨ ꯍꯥꯏꯕ ꯅꯣꯡꯊꯥꯡ ꯁꯥꯎꯅ ꯅꯨꯡꯁꯤꯕꯨ ꯏꯟꯊꯣꯛꯏ ꯁꯥꯄꯨ ꯀꯝꯃꯟꯕꯅ ꯀꯥꯡꯊꯣꯜꯗ ꯃꯀꯣꯛꯇ ꯌꯩꯁꯜꯂꯒ ꯇꯥꯏ ꯃꯀꯣꯛꯇꯒꯤ ꯏꯁꯨ ꯊꯣꯛꯂꯛꯏ ꯅꯨꯡꯁꯤ ꯋꯥꯔꯧꯅ ꯃꯥꯒꯤ ꯗꯥꯡꯉꯥꯟꯕꯕꯨ ꯌꯦꯡꯖꯔꯛꯏ ꯅꯣꯡꯊꯥꯡ ꯁꯥꯎꯅ ꯂꯩ ꯅꯨꯡꯁꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯛꯏ ꯅꯣꯡꯊꯥꯡ ꯏꯗ ꯎꯕꯤꯕ ꯅꯠꯇꯦ ꯗꯥꯡꯉꯥꯟꯕ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯅꯪ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ ꯁꯦ ꯗꯥꯡꯉꯥꯟꯕ ꯅꯪ ꯋꯥꯈꯜ ꯇꯥꯔꯣ ꯍꯤ ꯀꯞꯆꯩ ꯃꯅꯥꯛꯇ ꯃꯥꯒꯤ ꯅꯨꯡꯁꯤꯅ ꯀꯞꯄ ꯃꯥ ꯇꯥꯗꯦ ꯊꯦꯝꯗꯦ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯄꯥꯏ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯅꯨꯡꯁꯤ ꯀꯞꯂꯒ ꯗꯥꯡꯉꯥꯟꯕ ꯆꯠꯈꯤꯅꯨꯋꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯅꯣꯡꯊꯥꯡ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯐꯥꯔꯤꯁꯦ ꯁꯦ ꯑꯩ ꯆꯠꯀꯦ ꯍꯥꯏꯕ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯏ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯕꯦꯝꯕꯦꯝ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯃꯔꯥꯟ ꯃꯌꯥꯝ ꯑꯗꯨꯅ ꯕꯦꯝꯕꯦꯝ ꯗꯥꯏꯅꯦꯜꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕꯨ ꯁꯤꯟꯅꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯕꯦꯝꯕꯦꯝ ꯃꯌꯨꯝꯗ ꯊꯝꯂꯝꯂꯒ ꯗꯥꯏꯅꯦꯜ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩ ꯑꯁꯣꯝꯗꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯍꯜꯂꯛꯑꯝꯃꯤ ꯊꯣꯏꯕꯤ ꯅꯨꯡꯁꯤꯅ ꯏꯟꯗꯣꯝꯆꯥ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ ꯏꯕꯦꯝꯍꯜꯅ ꯅꯪ ꯗꯥꯡꯉꯥꯟꯕꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯏꯟꯗꯣꯝꯆꯥ ꯍꯤꯗꯥꯛ ꯆꯥꯈꯤꯕꯗꯒꯤ ꯇꯨꯝꯈ꯭ꯔꯤ ꯑꯗꯣ ꯇꯤꯀꯦꯠ ꯀꯛꯂꯛꯑꯕꯣ ꯀꯛꯂꯛꯑꯦ ꯇꯥꯡ 5ꯒꯤ ꯐꯪꯉꯦ ꯈꯪꯗ꯭ꯔꯦꯗ ꯏꯟꯗꯣꯝꯆꯥ ꯒ꯭ꯌꯥꯟꯒ ꯃꯥꯡꯉꯦ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯏꯟꯗꯣꯝꯆꯥ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯅꯦ ꯏꯟꯗꯣꯝꯆꯥ ꯀꯩ ꯍꯥꯏꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯗꯥꯡꯉꯥꯟꯕ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯥ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯏꯟꯗꯣꯝꯆꯥꯒꯤ ꯑꯋꯥꯕ ꯎꯕꯤꯔꯛꯀꯅꯤꯌꯦ ꯃꯃꯥ ꯑꯩꯅ ꯊꯥꯖꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯥꯟꯅꯒꯨꯝ ꯃꯃꯥ ꯑꯩꯒꯤ ꯋꯥ ꯇꯥꯈꯤꯅꯤ ꯍꯥꯏꯕ ꯅꯨꯡꯁꯤ ꯇꯞꯅ ꯑꯇꯣꯞꯄ ꯋꯥ ꯑꯣꯏꯅ ꯍꯪꯂꯛꯏ ꯀꯀꯥꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ ꯏꯟꯗꯣꯝꯆꯥ ꯏꯕꯦꯝꯍꯜ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯅꯀꯣꯛꯇꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯊꯣꯡꯖꯤꯟꯗ ꯌꯩꯁꯤꯟꯈꯤꯕ ꯏꯍꯦ ꯏꯟꯊꯤꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯑꯗꯣ ꯀꯀꯥ ꯀꯥꯏꯗ ꯆꯠꯈ꯭ꯔꯤꯅꯣ ꯑꯃꯨꯛ ꯃꯤ ꯑꯃ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯑꯩ ꯍꯥꯟꯅ ꯌꯨꯝꯗ ꯊꯝꯂꯝꯂꯒ ꯑꯣ ꯏꯆꯥꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤꯔꯤ ꯏꯆꯥꯒꯤ ꯂꯃꯟ ꯀꯔꯝꯅ ꯁꯤꯡꯒꯅꯤ ꯏꯟꯗꯣꯝꯆꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯏꯕꯦꯝꯍꯜ ꯉꯛꯅ ꯌꯦꯡꯂꯛꯏ ꯅꯨꯡꯁꯤ ꯋꯥꯏꯊꯩꯗꯨ ꯎꯕꯁꯨ ꯌꯥꯗ ꯇꯨꯃꯤꯟꯅ ꯂꯩ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯃꯕꯨꯡ ꯑꯃꯒꯤ ꯃꯆꯜ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨꯅꯤ ꯏꯟꯗꯣꯝꯆꯥ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯍꯜꯂꯣ ꯍꯌꯦꯡꯗꯣ ꯉꯟꯅ ꯂꯥꯛꯎꯀꯣ ꯏꯟꯗꯣꯝꯆꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯏꯕꯦꯝꯍꯜ ꯆꯠꯈ꯭ꯔꯤꯕ ꯅꯨꯡꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯡꯁꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ
ꯁꯣꯝꯗꯅ ꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯪꯗ ꯃꯪꯉꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯕꯦꯝꯕꯦꯝꯅ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯑꯦ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯄꯣꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯃ ꯅꯪꯕꯨ ꯀꯞꯄꯨꯔꯕꯣ ꯀꯣꯛ ꯆꯤꯛꯄꯗꯨꯗ ꯂꯦꯝꯕꯤꯅ ꯅꯪꯒꯤ ꯈꯤꯇꯪ ꯉꯝꯗꯕꯗ ꯀꯞꯄꯤꯗꯣ ꯇꯧꯅꯨ ꯑꯗꯨꯒꯤ ꯁꯔꯨ ꯒꯨꯂꯤ ꯑꯃ ꯆꯥꯁꯤꯟꯁꯤ ꯆꯥꯒ꯭ꯔꯦ ꯃꯃꯥ ꯀꯩꯁꯨ ꯇꯧꯔꯔꯣꯏꯌꯦ ꯐꯔꯅꯤꯗ ꯄꯣꯊꯥꯔꯒ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ ꯑꯗꯨꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯍꯥꯟꯈꯩ ꯊꯕꯛ ꯃꯥꯅ ꯑꯝꯇ ꯇꯧꯗꯕꯤ ꯂꯩꯔꯝꯂꯒ ꯍꯟꯗꯛ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯁꯤꯗ ꯉꯝꯗ꯭ꯔꯤ ꯑꯣꯏꯔꯝꯅꯤꯗ ꯕꯦꯝꯕꯦꯝ ꯁꯨꯛꯇꯣꯛꯂꯒ ꯃꯃꯥ ꯐꯔꯦ ꯐꯔꯦ ꯃꯃꯥ ꯊꯣꯛꯑꯦꯀꯣ ꯐꯗ꯭ꯔꯗꯤ ꯍꯥꯏꯔꯛꯎꯀꯣ ꯑꯃꯨꯛ ꯍꯣꯏ ꯕꯥ ꯂꯦꯝꯕꯤ ꯊꯣꯛꯈ꯭ꯔꯦ ꯕꯦꯝꯕꯦꯝ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯍꯧꯏ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯥ ꯂꯩꯇ꯭ꯔꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯊꯃꯣꯏ ꯀꯥꯏꯍꯜꯂꯦꯀꯣ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯐꯠꯇꯕꯅꯣ ꯂꯥꯜꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯏꯔꯥꯟꯗꯨꯅ ꯑꯗꯨꯒ ꯗꯗꯥ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯊꯃꯣꯏ ꯀꯥꯏꯅ ꯂꯦꯟꯕ ꯑꯩꯕꯨ ꯅꯨꯡꯁꯤꯗ ꯗꯗꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕ ꯅꯠꯇꯦ ꯃꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯒꯅꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕ ꯗꯗꯥꯅ ꯊꯃꯣꯏ ꯀꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯟꯒꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯅꯔꯤꯕ ꯊꯃꯣꯏ ꯑꯅꯤꯕꯨ ꯂꯥꯞꯅꯍꯟꯕ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯄꯥꯎ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯃꯗꯨꯅ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯀꯅꯤ ꯗꯗꯥ ꯑꯩ ꯂꯥꯜꯂꯤ ꯗꯗꯥ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤ ꯅꯐꯝꯗ ꯁꯤꯟꯅꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅꯔꯤꯕ ꯊꯃꯣꯏ ꯑꯅꯤ ꯂꯥꯞꯅꯍꯟꯕ ꯑꯩ ꯉꯝꯂꯣꯏꯌꯦ ꯇꯟꯖꯥꯗꯨꯗ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯑꯝꯃꯤ ꯇꯞꯅ ꯌꯦꯡꯉꯤ ꯗꯗꯥ ꯀꯣꯂꯤꯡ ꯍꯔꯥꯎꯅ ꯄꯥꯏꯈꯠꯂꯤ ꯗꯗꯥ ꯐꯣꯟꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯈꯪꯗꯦ ꯕꯦꯝꯕꯦꯝ ꯃꯄꯤ ꯇꯞꯅ ꯆꯤꯟꯊꯔꯛꯏ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯊꯃꯣꯏꯗꯨ ꯊꯦꯝꯖꯤꯟꯕꯁꯨ ꯉꯝꯗ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯁꯤꯔꯥ